ꯐꯠꯇ꯭ꯔꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯒ꯭ꯔꯨꯞꯁꯤꯡꯁꯤꯅ ꯑꯣꯖꯥ ꯕꯣꯟꯃꯩ ꯑꯃ ꯍꯥꯠꯂꯒ ꯑꯩꯈꯣꯏ ꯑꯣꯖꯥ ꯕꯣꯟꯃꯩꯅ ꯄꯨꯈꯠꯂꯝꯃꯤꯕ ꯑꯣꯖꯥ ꯕꯣꯟꯃꯩꯅ ꯃꯤꯌꯥꯝꯗ ꯂꯥꯎꯊꯣꯛꯑꯝꯃꯤꯕ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯑꯦꯛꯁꯄꯣꯖ ꯇꯧꯊꯣꯛꯑꯝꯃꯤꯕ ꯋꯥꯐꯝ ꯃꯌꯥꯝꯁꯦ ꯃꯁꯤ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯀꯨꯞꯁꯟꯕ ꯉꯝꯃꯅꯤꯅ ꯈꯜꯂꯦꯕ ꯑꯗꯨꯕꯨ ꯌꯥꯝ ꯂꯥꯜꯂꯤ ꯑꯣꯖꯥ ꯕꯣꯟꯃꯩꯒꯨꯝꯕꯗꯤ ꯆꯥꯝꯃ ꯊꯣꯛꯂꯛꯈꯤꯒꯅꯤ ꯑꯣꯖꯥ ꯕꯣꯟꯃꯩ ꯀꯌꯥ ꯍꯥꯠꯇꯣꯏꯅꯣ ꯑꯣꯖꯥ ꯕꯣꯟꯃꯩꯒꯨꯝꯕ ꯀꯌꯥ ꯍꯥꯠꯀꯗꯣꯏꯅꯣ ꯑꯃ ꯍꯥꯠꯄꯗ ꯃꯣꯏꯅ ꯂꯣꯏꯁꯟꯒꯅꯤ ꯀꯥꯏꯅ ꯈꯜꯂꯤꯗꯨꯗꯤ ꯌꯥꯝꯅ ꯑꯇꯦꯟꯕ ꯋꯥꯈꯜ ꯌꯥꯎꯗꯕ ꯃꯤꯒꯤ ꯊꯧꯑꯣꯡꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯄꯣꯠꯁꯤꯗꯤ ꯑꯣꯖꯥ ꯕꯣꯟꯃꯩꯅ ꯊꯝꯃꯛꯏꯕ ꯄꯣꯠꯁꯦ ꯃꯁꯤ ꯂꯥꯜꯂꯦ ꯈꯟ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤꯁꯨ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯌꯥꯅꯤꯡꯗ꯭ꯔꯤꯕ ꯃꯈꯣꯏꯒꯤ ꯃꯤ ꯊꯥꯗꯣꯔꯀꯥꯟꯗ ꯃꯈꯣꯏꯅ ꯆꯨꯝꯃꯦ ꯍꯥꯏꯕꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯨ ꯃꯤꯌꯥꯝꯗ ꯊꯝꯕ ꯉꯝꯒꯗꯧꯅꯦ ꯐꯨꯇꯦꯖꯁꯤꯗ ꯎꯔꯤꯕ paramilitary forces ꯑꯣꯏꯔꯣ state forces ꯑꯣꯏꯔꯣ reserve forces ꯑꯣꯏꯔꯣ ꯂꯩꯔꯤꯕ ꯎꯔꯤꯕ ꯑꯁꯪꯕ ꯁꯦꯠꯄ ꯈꯥꯀꯤ ꯁꯦꯠꯄ ꯑꯔꯥꯡꯕ ꯇꯧꯕ ꯃꯌꯥꯝ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯃꯈꯣꯏꯁꯤ ꯆꯍꯤ 30 ꯅꯤꯐꯨꯁꯤ ꯀꯩꯝ ꯇꯧꯗꯅ ꯃꯣꯏ ꯃꯀꯣꯛꯁꯤꯗ ꯑꯗꯨꯝ ꯌꯥꯅꯕ ꯂꯥꯜꯍꯧꯂꯨꯞꯁꯤꯡꯅ ꯇꯧꯅꯤꯡꯕ ꯇꯧꯔꯀꯥꯟꯗ ꯃꯗꯨꯗ ꯀꯩꯝ ꯇꯧꯗꯅ ꯑꯗꯨꯝ ꯌꯦꯡꯉꯒ ꯂꯥꯛꯈꯤꯕꯒꯤ ꯀꯜꯆꯔ ꯑꯃ ꯀꯨꯏꯅ ꯆꯤꯡꯗ ꯑꯩꯈꯣꯏꯒꯤ ꯃꯔꯥ ꯇꯥꯔꯒ ꯂꯩꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯔꯥ ꯇꯥꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯁꯨꯛ ꯂꯨꯈ꯭ꯔꯕ ꯊꯧꯔꯝ VIP ꯃꯌꯥꯝ ꯑꯃ ꯌꯥꯎꯕ ꯊꯧꯔꯝ ꯑꯃꯒꯤ ꯃꯐꯝꯗ सिगुम्बा मखलगी एकोगी कई हाइतारे अखोगी सिचुएशन अमा ला फाउबदा मोइदा हान मकोगद चूर लेखिबदुन मरम ओइरकांदा आइजे पुलिस ने काउथोकिदना बाबो ओइना येंगा लेरिसिना ताइदी मोइ मफम असिदा मोइना ड्यूटी तारिबसे तोलोब चाबदु खकी ताबनी लेबा ngangnaba मियांगी थवाय अमदी अखोगी लंथुम कन्ननबा अमदी लॉ एंड ऑर्डर की फत्तबा मिसिंगबु अखोगी फाननबा पुन्ननबा लेबे नते हैबसे मयसिंगना ताकजरबनी थाजलिबा फोर्स परमानेंटली चिंगी जगह सिंगी स्टेशन तौरकांदा एंटायर चिंगी एरिया से खुलाई पाइबा सिंगी दगी अखोगी स्टेट लेंगा गसिना लॉ एंड ऑर्डर सि मुल्लगा कंट्रोल तौबम चंगे होजी इलेक्शन सु लागादोरे हेन खुलाई पाइबा सिंगी एक्टिविटी हेंगलकनी अदुना थाजलिबा फोर्स है चलुरगा हलकप नतबा मफम अदुदा अदुम लेसलकांदा मफम अदुगी लेरिबा फिबम सिंग अदो फजना कंट्रोल तौननबा थीबा हुंबगी थबा मासिव कॉम्बिंग अखोगी ऑपरेशन न चिंगबा अदगी मरी लेनबा लालहोबगा मरी लेन सीजफायर चनदबा लेबांगनी अदु मफम असिदा थेंगनबा खुलाई पाइबा लालहोबो सिंगदो मदु शूट एट साइड हेक उबदा कापगा हाटपगी अदु उनबा एक्शन तौगदौने सीजफायर चनदबा लेबांगने अखोगी स्टेट से